ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯀꯃꯦꯟ ꯑꯩ ꯂꯣꯏꯅꯃꯛ ꯄꯥꯖꯩ꯫ ꯑꯗꯣ ꯀꯃꯦꯟ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯗꯤ ꯑꯩ ꯄꯟꯖꯔꯛꯑꯔꯣꯏꯒꯦ꯫ ꯑꯗꯣ ꯃꯥꯒꯤ ꯀꯃꯦꯟ ꯈꯨꯄꯤꯁꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯒ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯤꯖꯔꯤꯕ ꯃꯦꯁꯦꯖꯁꯦ ꯃꯥ ꯀꯔꯤꯝꯇ ꯈꯪꯗꯕꯤꯗꯀꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯇꯥꯔꯝꯃꯒ ꯃꯤꯅ ꯄꯤꯅꯩꯌꯦ ꯁꯥꯗꯅ ꯄꯤꯔꯛꯄ ꯀꯃꯦꯟ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯒꯤꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯉꯥꯏꯍꯥꯛꯀꯤ ꯑꯋꯥ ꯄꯣꯊꯥꯅꯕ ꯇꯧꯖꯕ ꯅꯠꯆꯗꯦ꯫ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯀ ꯀꯩꯝꯇ ꯍꯥꯞꯆꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯗꯤ ꯔꯤꯌꯦꯂꯤꯇꯤꯅꯤꯅꯀꯣ ꯃꯌꯥꯝꯗ ꯇꯁꯦꯡꯅ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯃꯌꯥꯝꯗ ꯄꯥꯎꯗꯣ ꯇꯝꯖꯕꯅꯦꯕ꯫ ꯈꯪꯈꯤꯕ ꯃꯤꯅ ꯈꯪꯉꯦ, ꯑꯗꯨꯕꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯗꯅꯀꯣ꯫ ꯏꯆꯝ ꯆꯝꯖꯕ ꯃꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯕꯅ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯃꯦꯁꯦꯖ ꯄꯤꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯀꯃꯦꯟꯗꯁꯨ ꯊꯝꯕꯤꯔꯛꯏ ꯁꯤꯅ ꯐꯒꯅꯤ, ꯁꯨꯃꯥꯏꯅ ꯇꯧꯒꯅꯤꯅ꯫ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯖꯕꯅꯤ꯫ ꯑꯗꯣ ꯑꯗꯣꯝꯁꯨ ꯈꯤꯇꯪ ꯚꯥꯞ ꯇꯥꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ, ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯔꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ꯫ ꯃꯥꯁꯦ ꯌꯨꯝ ꯄꯥꯜꯂꯦ, ꯌꯨꯝꯕꯥꯜꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯦ꯫ ꯌꯨꯝꯕꯥꯜꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯅꯧꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤ ꯑꯁꯥ, ꯍꯥꯏꯗꯤ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯂꯒ ꯍꯤꯡꯖꯔꯛꯏ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯁꯨꯀꯣ꯫ ꯑꯗ ꯃꯥꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯃꯆꯥꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯑꯩꯈꯣꯏ ꯃꯥꯒ ꯂꯥꯞꯅꯈꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯃꯥ ꯃꯆꯥ ꯈꯥꯏꯅꯈꯤꯕ꯫ ꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯖꯈꯤꯀꯣ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯈꯤ꯫ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯀꯣ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯃ ꯆꯪꯉꯤꯗꯅꯀꯣ, ꯈꯤꯇꯪ ꯀꯦꯌꯔ ꯂꯧꯕꯤꯕ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯀꯣ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤꯅꯤ, ꯅꯪ ꯑꯩ ꯈꯛꯇ ꯅꯠꯇꯦ, ꯂꯥꯏꯕꯛ ꯊꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯍꯤꯡꯉꯤꯁꯤꯗꯤ ꯀꯥꯏꯅꯒ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯄꯨꯔꯥ ꯏꯒꯅꯣꯔ ꯇꯧꯕꯩ ꯇꯥꯏꯞꯇ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯆꯥꯅꯕ ꯋꯥꯠꯇꯦ, ꯁꯦꯠꯅꯕ ꯋꯥꯠꯇꯦ, ꯑꯗꯨ ꯃꯉꯥꯏꯔꯦ ꯀꯩꯅꯣ ꯀꯥꯏꯅꯒ ꯈꯟꯕ꯫ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯥ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯁꯤꯒ ꯃꯦꯁꯦꯖ ꯊꯥꯅꯗꯅ ꯑꯗꯒꯤ ꯐꯣꯟꯒ ꯄꯩꯁꯥꯒ ꯀꯥꯞꯅꯗꯅ, ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯤꯡꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯈꯤ꯫ ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯅꯠꯇ꯭ꯔꯥ? ꯑꯁꯨꯛ ꯁꯣꯛꯄ ꯊꯃꯣꯏꯁꯤꯕꯣꯅ ꯃꯥ ꯐꯥꯖꯤꯜꯂꯒ ꯈꯥꯡꯉꯦꯀꯣ꯫ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯥꯅ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨ ꯐꯠꯇꯦ, ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯈꯣꯠꯂꯤꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ꯫ ꯑꯗꯣ ꯅꯣꯡꯃ ꯃꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯨꯝ ꯋꯥꯈꯜ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯄ, ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯃꯦꯁꯦꯖ ꯊꯥꯅꯕ ꯈꯣꯠꯅꯕꯁꯦ ꯃꯥꯅ ꯃꯥꯒꯤ ꯃꯅꯦꯝ ꯃꯀꯨꯗ ꯇꯝꯃꯦ꯫ ꯏꯃꯥ, ꯕꯕꯥ, ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯦ, ꯁꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯇꯧꯔꯦ, ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ꯫ ꯑꯗꯣ ꯃꯅꯦꯝ ꯃꯀꯨꯅꯗꯤ ꯃꯉꯣꯟꯗ ꯆꯩꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯀꯩꯅꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯈꯣꯠꯂꯤꯗꯣ, ꯑꯗꯨꯗ ꯂꯩꯔꯒ ꯈꯣꯠꯂꯒ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯧ ꯈꯣꯠꯃꯤꯟꯅꯧꯅ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯍꯥꯏ꯫ ꯃꯣꯏꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯕꯀꯣ, ꯍꯧꯖꯤꯛꯀꯤ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ, ꯃꯃꯥ ꯃꯄꯥꯁꯤꯅ ꯌꯨꯝꯗ ꯂꯩꯕ꯫ ꯑꯗꯩ ꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯗꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ, ꯍꯥꯏꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ, ꯅꯨꯄꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯩ ꯃꯥꯁꯨ ꯁꯥꯎꯔꯦ꯫ ꯑꯗꯩ ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯍꯥꯏꯔꯦ꯫ ꯍꯥꯏꯕꯗꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯤ ꯍꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯨꯝ ꯏꯁꯧ ꯂꯥꯡꯉꯒ ꯑꯗꯒꯤ ꯊꯋꯥꯏ ꯋꯥꯏꯗꯅ ꯇꯧꯔꯒ ꯍꯪꯐꯝ ꯊꯣꯛꯄꯗꯣ ꯍꯪꯉꯦ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯅ꯫ ꯑꯗꯒꯤ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯛꯑꯦ ꯍꯥꯏ, ꯅꯪ ꯌꯨꯝꯗ ꯂꯩꯍꯧꯕ ꯄꯥꯝꯃꯦ, ꯌꯨꯝꯗ ꯏꯃꯥ ꯕꯕꯥ ꯏꯅꯥꯛꯇ ꯂꯩꯔꯣ, ꯑꯩ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯁꯤꯅꯤ ꯁꯤꯅꯦ꯫ ꯅꯨꯄꯤꯁꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯌꯦꯕꯀꯣ, ꯁꯥꯎꯐꯝ ꯊꯣꯛꯄ꯫ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯕꯁꯨ ꯅꯠꯇ꯭ꯔꯤ, ꯑꯉꯥꯡ ꯑꯃ ꯌꯥꯎꯗ꯭ꯔꯤꯁꯦꯀꯣ, ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯁꯦ ꯍꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯉꯥꯡꯗꯣ, ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤ ꯗꯔꯀꯥꯔ ꯂꯩ ꯅꯠꯇ꯭ꯔꯣ? ꯌꯨꯝ ꯑꯃ ꯄꯥꯜꯂꯒꯗꯤ ꯑꯉꯥꯡꯒꯤ ꯗꯔꯀꯥꯔꯁꯦ ꯂꯩ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯅꯕ ꯈꯣꯠꯅꯕ ꯍꯥꯟꯅ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯈꯟꯅꯗꯕꯤꯗ ꯏꯃꯥ ꯕꯕꯥ ꯃꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯍꯣꯏ ꯂꯩꯐꯝ ꯊꯣꯛꯏ, ꯏꯃꯥ ꯕꯕꯥꯗꯣ ꯌꯥꯝ ꯀꯟꯅꯁꯨ ꯁꯣꯟꯗ꯭ꯔꯤ, ꯑꯗꯣ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯅꯪ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗꯕ꯭ꯔꯥ? ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏꯕꯀꯣ꯫ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕ ꯈꯣꯠꯇ꯭ꯔꯕ, ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯔꯦꯕꯀꯣ꯫ ꯑꯗꯩ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯌꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯞꯄ꯭ꯔꯥ ꯑꯃ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯑꯉꯥꯡ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦꯅ ꯍꯥꯏꯌꯦ꯫ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ, ꯁꯤꯡꯕ ꯁꯥꯔꯒ ꯃꯥꯅ ꯉꯥꯡꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯅꯪꯕꯨ ꯈꯥꯏꯅꯅꯤꯡꯉꯦ, ꯑꯩ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯅꯨꯄꯥꯁꯤꯒꯤ ꯋꯥꯍꯩꯁꯦ, ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯅꯨꯄꯤꯁꯤꯅ ꯑꯣ ꯐꯔꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯩꯁꯨ ꯅꯪꯅ ꯑꯉꯥꯡꯁꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯍꯥꯏ꯫ ꯃꯥꯁꯦ ꯁꯥꯎꯔꯦꯗꯅꯀꯣ, ꯇꯨꯃꯤꯟ ꯂꯩꯅꯔꯦ꯫ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯊꯦꯝꯃꯛꯄꯒꯤ ꯃꯍꯨꯠꯇꯀꯣ
ꯀꯩꯁꯨꯝ ꯊꯦꯝꯃꯛꯇꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯑꯗꯩ ꯅꯨꯄꯥꯁꯦ ꯗ꯭ꯌꯨꯇꯤꯅꯤꯅ ꯍꯥꯏꯔ ꯃꯥꯁꯦ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯀ꯭ꯋꯥꯇꯔꯁꯤꯗ ꯃꯊꯟꯇ ꯂꯩꯍꯧꯔꯦ ꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯑꯋꯥꯕꯁꯦ ꯀꯅꯥꯗ ꯇꯝꯃꯒ ꯀꯣꯛꯀꯅꯤ ꯅꯠꯇ꯭ꯔꯅꯦ ꯏꯃꯨꯡ ꯑꯃꯗ ꯃꯤ 3-4 ꯂꯩꯃꯤꯟꯅꯗꯅ ꯑꯋꯥꯕꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯦ ꯂꯩꯗꯅꯀꯣ ꯋꯥꯔꯤꯃꯛꯇ ꯁꯥꯟꯅꯔꯁꯨ 2-3 ꯄꯨꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯑꯋꯥ ꯄꯣꯊꯥꯒꯗꯕꯗꯣ ꯃꯥꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯄꯨꯔꯥ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯅꯣꯅ ꯈꯟꯕ ꯑꯗꯒꯤ ꯃꯥꯒꯤ ꯑꯋꯥꯕ ꯍꯥꯏꯗꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤꯗꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯉꯒ ꯀꯞꯆꯕꯀꯣ ꯑꯗꯩ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ kaya-kayado ꯅꯤꯡꯁꯤꯡꯉꯒ ꯃꯥꯒꯤ ꯀꯞꯆꯕꯅ ꯃꯊꯧ ꯑꯣꯏꯔꯒ ꯃꯥꯁꯦ ꯂꯦꯜꯂꯦ ꯑꯗꯩ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯕ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯃꯄꯨꯔꯣꯏꯕꯅꯁꯨ ꯐꯣꯟꯁꯨ ꯇꯧꯔꯛꯇ ꯅꯠꯇ꯭ꯔꯥ ꯄꯥꯎꯁꯨ ꯐꯥꯎꯕꯤꯔꯛꯇ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯍꯟꯖꯟ ꯇꯧꯁꯟꯕꯁꯨ ꯍꯦꯛ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯕ ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯑꯋꯥꯕ ꯄꯣꯊꯥꯕꯁꯦ ꯑꯩꯈꯣꯏ FBꯁꯦ ꯉꯥꯏꯍꯥꯛ ꯄꯥꯏꯔꯒ ꯃꯥꯁꯦ ꯑꯋꯥꯕ ꯄꯣꯊꯥꯕ ꯃꯌꯥꯝꯒꯤ ꯄꯣꯁ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯑꯗꯒꯤ ꯁꯤꯌꯔ ꯇꯧꯔꯛꯄ ꯑꯗꯨꯉꯥꯏꯍꯥꯛ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯦꯡꯉꯒ ꯃꯥꯁꯦ ꯑꯋꯥꯕ ꯄꯣꯊꯥꯖꯩ ꯍꯥꯏ ꯑꯗꯩ ꯃꯥꯅꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃꯀꯣ ꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯃꯥꯅ ꯄꯣꯁ ꯊꯝꯖꯕꯖꯥꯅꯤꯗꯀꯣ ꯊꯝꯖꯕ ꯀꯥꯟꯁꯤꯗ ꯀꯃꯦꯟꯇ ꯅꯨꯄꯥ ꯑꯃꯅ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯍꯥꯏꯕꯀꯣ ꯅꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯏ ꯅꯨꯄꯤꯁꯤꯅ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯅꯣꯏ ꯅꯨꯄꯤꯁꯦ ꯃꯤꯅꯝꯃꯤ ꯇꯧꯁꯟꯅꯕ ꯍꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯣꯏ ꯅꯨꯄꯤꯁꯦ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯑꯣꯏꯔꯝꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯥꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅꯁꯨ ꯍꯜꯂꯦ ꯍꯥꯏ ꯃꯥꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯥ ꯅꯤꯡꯁꯤꯡꯉꯒ ꯑꯩ ꯅꯣꯏ ꯅꯨꯄꯥꯁꯤꯅ ꯁꯤꯅꯤ ꯍꯥꯏꯅꯕ ꯑꯃꯅ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯅꯣꯏꯅ ꯂꯥꯟꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ ꯅꯨꯄꯥ ꯅꯣꯏꯅ ꯂꯥꯟꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯋꯥꯅ ꯈꯥꯡꯉꯦꯅ ꯍꯥꯏꯕ ꯑꯅꯤꯁꯦ ꯃꯣꯏꯕꯥꯅꯤꯁꯦ ꯃꯦꯁꯦꯖꯇ ꯈꯠꯅꯩ ꯍꯥꯏꯌꯦꯕꯀꯣ ꯀꯃꯦꯟꯁꯤꯗ ꯈꯠꯅꯔꯦ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯦꯁꯦꯟꯖꯔꯗ ꯂꯥꯛꯑꯣ ꯃꯦꯁꯦꯟꯖꯔꯗ ꯍꯥꯏꯅꯔꯁꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯣꯏꯕꯥꯅꯤꯁꯦ ꯃꯦꯁꯦꯟꯖꯔꯗ ꯍꯥꯏꯅꯔꯦꯀꯣ ꯄꯦꯟꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯨꯝ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯈꯤ ꯍꯥꯏꯌꯦ ꯑꯗ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯅ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯍꯧꯖꯤꯛ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯅ ꯑꯩ ꯃꯦꯗꯤꯀꯦꯜꯒꯤ ꯊꯕꯛ ꯑꯃꯒꯤ ꯑꯩ ꯁꯤꯗ ꯂꯩꯕꯅꯦ ꯃꯥꯗꯣ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯕꯅꯦꯕꯀꯣ ꯑꯩ ꯑꯥꯎꯠꯁꯥꯏꯗꯠꯇ ꯁꯤꯗ ꯂꯩꯕꯅꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯁꯤꯗ ꯂꯩ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅꯁꯨ ꯈꯤꯇꯪ ꯃꯉꯣꯟꯗ ꯈꯤꯇꯪ ꯏꯟꯇꯔꯦꯁ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯨꯝ ꯃꯥꯁꯨ ꯉꯁꯥꯏ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯕꯗꯣꯀꯣ ꯑꯗꯩ ꯔꯤꯄꯣꯔꯠ ꯀꯔꯤ ꯂꯥꯛꯄꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯇꯁꯦꯡꯅ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯅꯤꯡꯉꯤꯅꯤ ꯅꯠꯇ꯭ꯔꯀꯣ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯀꯩꯀꯥꯗꯣ ꯀꯔꯤ ꯑꯁꯣꯏꯕ ꯂꯩ ꯈꯣꯠꯄ ꯂꯩ ꯍꯥꯏꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯝꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯍꯪꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯗ ꯔꯤꯄꯣꯔꯠ ꯀꯥꯗꯣ ꯊꯥꯔꯒꯀꯣ ꯑꯗꯒꯤ ꯃꯉꯣꯟꯗ ꯊꯥꯔꯒ ꯁꯤꯝꯇ ꯌꯦꯡꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯃꯇꯦꯡ ꯑꯝꯇ ꯇꯧꯕꯤꯌꯣ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯍꯣꯏ ꯁꯤꯗꯤ ꯑꯩ ꯈꯪꯗꯦ ꯈꯣꯠꯇꯦ ꯑꯩ ꯁꯦꯅꯤꯌꯔꯗ ꯍꯪꯉꯛꯀꯦ ꯈꯣꯠꯂꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯈꯪꯅꯕ ꯍꯧꯈ꯭ꯔꯦꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯍꯜꯂꯛꯑꯦ ꯊꯕꯛꯐꯝꯗꯩ ꯍꯜꯂꯛꯑꯅꯤꯅ ꯍꯥꯏꯔꯛꯑꯦ ꯍꯜꯂꯛꯑꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯦꯀꯣ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯑꯅꯤ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ ꯑꯗꯨꯅ ꯃꯥ ꯍꯜꯂꯛꯑꯅꯤ ꯍꯥꯏꯕꯁꯦ ꯍꯔꯥꯎꯗꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯆꯥꯕ ꯑꯦꯟꯁꯥꯡꯒꯁꯦꯀꯣ ꯃꯥꯅ ꯊꯣꯡꯕꯤꯗꯅꯀꯣ ꯃꯥ ꯂꯥꯛꯑꯅꯤ ꯈꯣꯠꯂꯅꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯁꯨꯖꯜꯂꯒ ꯂꯩꯔꯝꯕꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯑꯒꯀꯣ ꯍꯔꯥꯎꯅ ꯂꯩꯔꯤꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯆꯪꯉꯛꯑꯒ ꯃꯉꯣꯟꯗ ꯑꯗꯨꯝ ꯅꯪ ꯈꯜꯂꯤꯗꯣ ꯀꯩꯅꯣꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯥꯁꯦ ꯄꯥꯎꯈꯨꯝ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯁꯤꯕꯨ ꯑꯩꯁꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯖꯥꯠꯂꯥ ꯈꯥꯏꯅꯕ ꯄꯥꯝꯃꯖꯥꯠꯂꯥ ꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯆꯨꯈ꯭ꯔꯦ ꯅꯨꯄꯤꯁꯤꯗꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯅꯨꯄꯤꯁꯤꯅꯁꯨ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯔꯒ ꯐꯖꯅ ꯁꯥꯟꯅꯔꯒ ꯏꯕꯥꯅꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯦꯅ ꯍꯥꯏꯔꯒ ꯅꯃꯥꯗ ꯐꯣꯟ ꯇꯧ ꯍꯥꯏ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯦ ꯅꯨꯄꯤꯁꯤꯁꯨ ꯏꯃꯥ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯈꯣꯠꯂꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯈꯣꯠꯄꯅꯣ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅꯁꯨ ꯍꯥꯏꯔꯦ ꯍꯥꯟꯅꯁꯨ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯈꯣꯠꯄꯒꯤ ꯂꯩꯕꯅꯤꯅ ꯂꯥꯏꯕꯛꯀ ꯊꯤꯔꯕꯅꯤꯅ ꯅꯪ ꯀꯩꯁꯨ ꯄꯥꯝꯃꯔꯣꯏ ꯑꯗꯨꯅ ꯍꯜꯂꯣ ꯏꯕꯦꯝꯃ ꯈꯥꯏꯅꯊꯣꯛꯑꯣ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯍꯦꯟꯕ ꯊꯤꯕꯅꯤ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯦ ꯂꯥꯏꯕꯛ ꯊꯤꯔꯁꯨ ꯍꯤꯡꯃꯤꯟꯅꯁꯤ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯇꯧꯔꯒ ꯍꯤꯡꯃꯤꯟꯅꯕ ꯌꯥꯏ ꯄꯨꯟꯁꯤꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯁꯨ ꯈꯟꯗꯕꯤꯗ ꯂꯧꯔꯝꯗꯥꯏꯗꯅ ꯇꯁꯦꯡꯅꯀꯣ ꯂꯧꯔꯝꯗꯥꯏꯗ ꯂꯧꯅꯝ ꯇꯧꯔꯒ ꯂꯧꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯍꯣꯏ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯒ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯂꯧꯕꯤꯔꯦ ꯂꯥꯏꯕꯛ ꯇꯤꯟꯅꯗꯗꯅ ꯂꯥꯏꯕꯛ ꯊꯤꯔꯦꯀꯣ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯁꯤꯕꯨ ꯀꯅꯥꯅ ꯊꯤꯅꯤꯡꯒꯦ ꯂꯥꯏꯕꯛ ꯊꯤꯕꯁꯤꯕꯣ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯃꯣꯏꯕꯥꯅꯤ ꯂꯥꯏꯕꯛ ꯊꯤꯔꯦ ꯑꯉꯥꯡ ꯑꯝꯇ ꯎꯗ꯭ꯔꯦ ꯀꯣ
Angang leitre haidi prak nang dong chakro angang nupi sibu taseng haiga mama oiningdaba nupi kanabu leiramgani ne leiramdoino natro adugidamakta kaisum khandanako wa losinarase haibase mase nungaitre ma khangi hoi phare wa losinarase adudi na hainaraga ticket ke ko moise mayumda imfana tholakpagi moise ticket kakpase nupise wakhal nungaitre o sidagidi nangsu nangi thokpa mani chakkidoise aisu yumda halani ko ibani gi punsi se loire ko haibadi haugiba punsigi nungsiba thodok kaya tangkak kaya do adu ningsingbasina nupisi mathau oire ibani leminadoise kuidre ko khallaga masu awaba chaina do losalle nupase gi mamangda ko nangna dingamaga aina di kaidobai ngamoidino na losalle awaba chaina kaya se losallaga ma khangaga mase leire ade sidagi yumda thokdore haiba kansida ko hojiki Mapuroibasina yamna ke haini phagi prangi type ta ibani sumai sauna base phatti khotte kai thembado yararoi last hour da yararoi khangaba potuda mana aphaba sadana ga mu thembado ko ta nupiji gi thamosi adoge matik nungai ta bhai di mana apang dum sibibado hoi mani ai angang ni engondagi mana yam halli ado halle na phasana haibi gadaba natra mana adu mana aise lawramdaidana lawbire natra nusinare laibak thira kandana amu aibu khainarase na haire ado punsida laiba dak mau haiba mingtholdo adu di kokadraba ko oiko si amu hana kokadaba nate aduga sigi myamse khandage mana ai khainaba ngamani na har hauji last hour sida mana amna moithem toksana bai mongsi ma nungai tadana masi mamit tagi mapisi oro taraga mana magi Mapuroibasida mana hainingba pendaba khudimakto hai nangdi nupani na thau chatkibani duty chatkibani aidi yengo aina kayamuk yamna wana lelamgani ai kayamuk yamna maichak khanga lengi aigi punsi se karino ai nangoda kayamuk yamna lan khrage khol khrage na mas aroi boina magi Mapuroibasida magi pendaba wahai kharado hairame duga moi ani thoklaga moi bani walo shenare ada walo shenabasida mana magi Mapuroibadagi magi chak thak haiba tare ko ijadabi hai tare adu ma laude haidi lauge khande haiba ko iche ai lauge khande tasengna ibani laibak tinadabade imite icha udabadagi phare masu magi punsidu da chacha krasanu aina yetbibado nungaitre na aina khalle maisi kathokchaba hai tare ni punsi se aigidamakta nangna hoi aise pambidre nungsidre phare nangi chaningba mai kaiduda chatkhro na mana adumaina khallaga masu leire yumsida ado mana sida leiba matam sida magi awa nungai wari sanaba sengsai mana FB da message thanakriba nupado aduga ma sum hari chamna maru amo oina sum wari sanajaba haibata ai position sini awa nungai pothajaba haibata ade mana hek hojiki nupa sina ko hojiki nupa haibdi FB da thengnaba nupa se ko sina harpo wase masam nokcha bai tar man harpo wase nokningba thamoi harauba thamoina penjaba haibadumak hek oijaba magi awaba se loinamak natrasu khra di kokchaba hai tar stagi moi bani se mari se dum khra dum nakshana bai yam close oina loinarakpa haiba tar dei nupa sina mangonda haidokpa ngamdaba wa ani khak leiba kari wano haiba matam sida ko hojiki nupisna pamjadaba post number 1 da nupisna pamjadaba thabak haiba tare ko sigi thabak tawba mi sidi ai penjare ai khijare sigi thabak tawba mi sidi su pam te haibsta nupa sidi ma ora bai tar haidi nupisna pamdriba thabak si hojiki nupa si su tawba ai tar mana ngasai ai medical gi thaba amagi lamakta leibani haibaduma minamba wa oiram bai tare ko kari wakhaldagi haigibno ai khangjade ado minamba wa ama oiramba ko stagi masi nungaitaba ado man haidore haiba ko ai si thabok si tawbani khotpani ade yam thajade hai ma sauningi adi nusu nungaitaba man yam pamjadaba postos magi yam loina jaba marup amana tawrame haiba sida ko hoilam khangdagi thengnarakpa marup ni do yam thajana na awa nungai share tawminarakpani na mase kitang nungaitaba di phawi hai duga number 2 da hojiki magi marup se mase nupi chelaba nupa oiramebuko nupi chelaba nupa ni mase hadi waroi pot puraga leirabako adei sida ko swai marak sida koi nungai na daba saunagi badagi pungkai kaiba haibadu oigidoine ko sidagi ade sumaina tawba sida nupi se kitang di nungai te haidi just
friend ama oisu mana wa lotpa khotpa kaisu thaidokna khandraga o mase luhongdorabani aduna magisu magi punsi amadi lerija ori aidi pakhangni na khanjabani o phare ma kaisum khandeba ko emi aidi mauni adu misu luhongdoini khotoini na ma kaisumta nungaitaba wakhal karimta khangidi hai ade nupisina khanjabado ko nupisina sumaina khala kasta nupasigi sumagi su nungaitaba wari ama lei hai ko nupasigi nungaitaba wari ni aina hoji amuk mayam da haijarak toise da sisina hojiki nupase ko hojiki ebita thengnaba nupase sisigi mana cheliba nupise ko masu laiba gam thirabi nupi haiba tar maraiba gam thijarabi mase hojiki nupase da chendringai da atopa nupa da chelurabi haitar kamai tawge haiba kasta nupa nupi angang leiraba nupa moi them toroga chembi batare pakhangni haraga koibiramani aduga angang inkhalakpa matam sida mase chenbiraba aduga cheluraga nupi angang leirambadagi pinadaba haiba tare pinadare aduga mase wakhal nungai tana haita hojiki nupi sisu nupi thiba nupa da chelubagi laikai gi mayamgi minok maisa samas gi minok maisa aduke matik phangamgani inkhalakpa matam si langi kholi natra adubu phana langasu phana ngawasu soidaba midudi hainade khajikak soibada ngangnabam haibasidi masana tabani ai orisu nang orisu mana ge khatli langi myamse asinani maram chasinani haibasi haibam thokpaneba ko adudo magi punsi da su thoomgani ma yam nungai tana magi punsi se lelakhiba misak ama oiramneba ko dumaya mas yam nungai tana lelaba matungda magi mamanabi through dagi haiba tar amu hojiki nupa se khangnaraga anirek subasta mana nupa se chenjabaneba ko nupa se da chembasda mana nupa se ai chelure kholure na haidi chendringai mamangda aidi sumaina chelure kholure nupa nupi thiba oirame na Fazana thangai sengna haijagadabadu majo haiba ngamhodabagini khangde natraga matang chadabagini khangde haiba kibagini khangde natra adumaina madi haidrabajani adumaina nupasina mu khang paitar mamanabagi through dagi sinupisidi chilurabani kholurabani khang pasmana yamna nungai tabado ko o nang mangna ingonda minamba ko aina punsigi laminagadaba nangna ingonda dumaina minamba haiba nupa sida magi wakhalon sida kitang sauningba nungai taba amadi phawbajani da ngangnaba khonaba saunaba dum yawi hai moibani su khangbra nupi sina su khamanjaba hai tare ne nupi haibdi ngasai mana cheliba nupi se ko adu moibani gi wari ni aina husi haijari sina adigi nangna dumaina tawudo ai pamde khotte adigi adum khatang ningai sangdana bu ko kitang bap moibani gi marakta kitang bap tanadaba ma yawgi ba hai tare ne ada sumai tawbudagi khamanjaba hai tare nupi sina hojiki nupa sidi mani thabak tawre adigi atopa nupi bu koirijala kholijan pakhanda khamanjaba oiramneba ko khamanjaba gi mana khoi maga friend oiba magi nupa siga fb da friend oiba khoi nupi khudi maksida dum message ka tha ba hai tare mana message ka thajan ba hai tare ne haidi hangtok ke na khanbai oiramneba ko the message thana nang ma aise magi nupi ni khopani ai maga chelabani luhongdorabani bu hainingba haidi magi haibadumadi oikredana adumaina khanbagi masi mi khudingi dum message thai haiba ko ade hojiki nupi se ko hojiki nupi hadi mamangi nupi mau ai mau haijarage khangnaba mau se mangonda su message se lakpa jane ba ko message thara ambagi adumana message loin thabas da hojiki nupa se ko nupa haibadi epita thengnaba nupa se ko sisina message tharambra kholambra ina hangbajani da hojiki maga khoi akon ba thengnaba mausiga ko message tharambra mausina kanano khangde amadi thara ami kholami na haiba kasida hojiki nupasina dum hai e mane aiga luhongdori benupi do dugani magani thanari do hai ba mana ni thara ido ado o aidi masa khangde khote adugini na moise hainei hai ndai mayangi pauna lana sandokpi ba hai gadra degi khamanjaba hai gadra nungaina daba ma phaunar moise hojiki nupa siga mana cheliba nupi siga moibani gi marakta ningai sangdana ba nungai taba ma phore nupa rom side tagina kitang thengdana hongsi khotche na tumaina haiba ko ad haiba sida somgi nupi side tagina ai khoi gi icha sidi chelurabagi moina pam dabani na ani sida khoi gi phadana bagi wakhalon amata yawda bidang ngangkhatna ba hai tare tabubudi nupa sigi mama sina su nupi si chelurabina kya pam de ba tasengna icha nupa gi nupi sidi Chitragupta laitabi
ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯕꯤ ꯑꯗꯨ ꯏꯆꯥꯒꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯄ ꯃꯤꯁꯨ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯗꯣꯏꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯗꯤ ꯉꯥꯎꯁꯟꯅꯗꯕꯀꯣ ꯁꯤ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯁꯦ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯑꯣꯏꯍꯟꯅꯤꯡꯉꯤꯅꯦꯕꯀꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯗꯒꯤ ꯃꯃꯥꯅ ꯈꯤꯇꯪꯁꯨ ꯄꯝꯐꯥꯠꯇ ꯇꯧꯋꯦ ꯃꯣꯏꯁꯦ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯍꯜ ꯃꯁꯦꯟꯁꯦꯀꯣ ꯑꯗꯩ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯁꯥꯎꯅꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯌꯥꯎꯅꯔꯛꯑꯕꯅꯤꯅ ꯃꯆꯥꯁꯤꯡꯁꯤꯁꯨ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯁꯤꯗꯩꯗꯤ ꯐꯔꯦ ꯅꯣꯏ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯂꯥꯁ ꯑꯣꯏꯅ ꯗꯤꯁꯤꯖꯟ ꯀꯣ ꯂꯥꯁ ꯗꯤꯁꯤꯖꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯤꯁꯤꯗ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕꯁꯦ ꯊꯥꯔꯛꯑꯒꯦ ꯅꯪ ꯃꯥꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯟꯁꯤꯜꯂꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯒꯦ ꯍꯥꯏꯔꯛꯑꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯀꯩꯁꯨ ꯂꯥꯟꯗꯦ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯍꯥꯏꯕꯗꯤ ꯃꯥꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯦꯜꯂꯦ ꯑꯗꯩ ꯑꯍꯜ ꯂꯃꯟꯅ ꯄꯥꯝꯐꯥꯠꯇꯕꯒꯤ ꯃꯇꯧꯒ ꯎꯠꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯣꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯔꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯒ ꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯣꯏꯕꯥꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯒꯦ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯈꯜꯂꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯑꯁꯥꯎꯕꯁꯦ ꯈꯔ ꯅꯦꯝꯊꯅꯔꯝꯕ ꯇꯥꯔꯗꯤ ꯃꯣꯏꯕꯥꯅꯤꯁꯨ ꯊꯨꯡꯅꯔꯝꯕ ꯌꯥꯏꯑꯕ ꯅꯠꯇ꯭ꯔꯅꯦ ꯑꯗ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯔꯒ ꯁꯥꯎꯔꯤꯉꯩꯗ ꯂꯧꯕ ꯐꯤꯔꯦꯞꯅꯤꯅ ꯃꯣꯏꯕꯥꯅꯤ ꯀꯥꯏꯅꯕ ꯇꯥꯈ꯭ꯔꯦ ꯑꯗꯩ ꯃꯣꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕꯒꯤ ꯅꯨꯃꯤꯠꯁꯦ ꯂꯦꯞꯅꯔꯦꯀꯣ ꯂꯦꯞꯅꯕꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯟꯅ ꯊꯦꯡꯅꯕ ꯅꯨꯄꯤ ꯃꯧ ꯅꯨꯄꯤꯁꯤꯗ ꯃꯥ ꯋꯥꯔꯤ ꯂꯣꯏ ꯇꯧꯋꯦꯀꯣ ꯃꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯃꯣꯏ ꯂꯣꯏꯅꯕꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯟꯊꯥ ꯁꯥꯏ ꯈꯣꯠꯂꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯧ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯋꯥꯔꯤꯉꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯏ ꯑꯋꯥꯕ ꯆꯩꯅꯥꯗꯣ ꯈꯪꯕꯅꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯥꯏꯅ ꯈꯥꯡꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤꯅ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯁꯨꯃꯥꯏꯅ ꯂꯣꯏꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯃꯣꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯑꯃꯨꯛ ꯅꯛꯁꯤꯟꯅꯔꯦ ꯍꯥꯏꯕ ꯇꯥꯏ ꯐꯖꯅ ꯅꯛꯁꯤꯟꯅꯔꯦ ꯑꯗꯩ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯅꯨꯃꯤꯠꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤꯗꯨꯒ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯖꯔꯝꯃꯦ ꯑꯩ ꯅꯉꯣꯟꯗ ꯑꯗꯨꯝ ꯂꯩꯒꯦꯅ ꯑꯩ ꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯂꯩꯖꯒꯦꯅ ꯍꯥꯏꯖꯔꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯣ ꯐꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯕꯗꯣ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯑꯩꯁꯨ ꯅꯪ ꯂꯧꯒꯦ ꯑꯗꯨꯕꯨ ꯗꯤꯁꯤꯖꯟ ꯑꯃꯗ ꯌꯥꯅꯔꯒ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯈꯤꯇꯪ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯋꯥꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯒꯤ ꯃꯥꯁꯦ ꯃꯊꯟꯇꯒ ꯑꯩ ꯏꯊꯟꯇ ꯁꯤꯖꯔꯒꯦ ꯀꯥꯏꯅꯒ ꯈꯟꯖꯈꯤꯕꯀꯣ ꯁꯤꯖꯔꯒꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯌꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦ ꯀꯥꯏꯅꯒ ꯈꯟꯈꯤꯕ ꯃꯤꯀꯨꯞ ꯁꯨꯃꯥꯏꯅ ꯌꯥꯎꯕꯁꯤꯗ ꯅꯪ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯔꯤꯛꯁꯇꯣ ꯅꯪꯅ ꯄꯨꯖꯕ ꯅꯝꯕꯔ 1 ꯁꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯝꯕꯔ 2ꯗ ꯅꯪꯅ ꯌꯨꯝꯗ ꯅꯄꯥꯝꯗ ꯏꯕꯥꯅꯤ ꯀꯩꯒꯨꯝꯕ ꯅꯣꯡꯐꯥꯗꯣꯛ ꯁꯥꯎꯅꯔꯛꯄ ꯌꯥꯏ ꯑꯗꯨ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯗꯤ ꯑꯗꯨꯁꯨ ꯅꯪꯒꯤ ꯗꯥꯏꯠꯇ ꯍꯥꯏꯗꯤ ꯅꯪꯒꯤ ꯔꯤꯛꯁꯇꯣ ꯅꯪꯅ ꯂꯧꯖꯧ ꯁꯤꯅꯤꯗ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯁꯥꯎꯅꯔꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯍꯟꯁꯤꯡꯁꯤꯅ ꯈꯟꯅꯔꯤꯁꯤꯅ ꯏꯆꯥ ꯅꯨꯄꯤꯁꯦ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏꯅ ꯈꯟꯖꯕꯒꯤ ꯅꯨꯄꯤ ꯃꯁꯥꯗꯨꯅꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯖꯒꯦꯗꯤ ꯍꯥꯏꯖꯔꯝꯃꯤꯗꯅꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯈꯜꯂꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯐꯖꯅ ꯂꯩꯃꯤꯟꯅꯒꯦꯅ ꯑꯃꯨꯛ ꯈꯟꯕ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯥꯗꯣ ꯑꯃꯨꯛ ꯂꯧꯔꯒ ꯃꯥꯗꯣ ꯑꯃꯨꯛ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥ ꯈꯤꯇꯪ ꯁꯥꯎꯔꯤꯅꯦ ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯂꯩꯊꯣꯛꯈ꯭ꯔꯒ ꯃꯥꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯑꯝꯕꯅꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯀꯗ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯁꯥꯎꯅꯔꯕꯅꯤꯅ ꯃꯐꯥꯡ ꯈꯟꯅꯕꯁꯤꯗ ꯋꯥꯈꯜꯁꯦ ꯑꯐꯕ ꯑꯝꯇ ꯊꯣꯛꯅꯗ꯭ꯔꯕ ꯐꯠꯇꯕ ꯉꯥꯛꯇ ꯊꯣꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯎꯔꯤꯉꯩꯗ ꯂꯣꯏꯅ ꯂꯦꯞꯅꯕ ꯐꯤꯔꯦꯞꯅꯤꯅ ꯑꯗꯨꯗꯒꯤꯗꯤ ꯋꯥ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯃꯣꯏꯁꯦ ꯋꯥ ꯄꯨꯔꯥ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯑꯃ ꯂꯩꯔꯦ ꯇꯥꯡꯀꯛ ꯑꯃꯗꯣ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯧꯁꯦ ꯃꯣꯏꯕꯥꯅꯤꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯗꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯩ ꯁꯤ ꯃꯣꯏꯕꯥꯅꯤꯁꯦ ꯇꯞꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯕꯗꯤ ꯍꯥꯏꯇꯥꯔꯦ ꯇꯞꯅ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯣꯏꯅꯔꯝꯕꯗꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯪꯃꯤꯟꯅꯔꯛꯑꯕꯅꯤꯅ ꯃꯣꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯛꯑꯦ ꯑꯗꯩ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯊꯕꯛꯃꯛꯇ ꯆꯠꯄ ꯑꯣꯏꯔꯣ ꯑꯩꯁꯦ ꯆꯠꯂꯨꯒꯦ ꯈꯣꯠꯂꯨꯒꯦ ꯀꯥꯏꯅꯒꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯦꯕꯀꯣ ꯃꯥꯁꯨ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯁꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃ ꯑꯣꯏꯖꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯖꯔꯝꯕ ꯄꯨꯟꯁꯤꯗꯨꯀꯣ ꯑꯁꯥ ꯑꯃꯈꯛꯇꯤ ꯎꯖꯕꯗꯣꯀꯣ ꯍꯥꯏꯗꯤ ꯄꯨꯡꯀꯪ ꯀꯪꯂꯨꯔꯕ ꯃꯥꯒꯤ ꯑꯁꯥꯗꯣ ꯈꯤꯇꯪ ꯃꯌꯣꯟ ꯆꯣꯡꯉꯛꯄꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯦ ꯃꯥꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯈꯔ ꯇꯝꯕ ꯍꯧꯖꯔꯛꯑꯦ ꯑꯗ ꯁ꯭ꯋꯥꯏꯁꯤꯗꯀꯣ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯍꯥꯏꯗꯤ ꯃꯤꯅ ꯃꯧ ꯑꯃ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯗꯨꯝ
ꯑꯊꯤꯕ ꯈꯣꯟꯐꯝꯗ ꯇꯥꯕ ꯃꯣꯏꯕꯗꯣꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯍꯥꯟꯅꯀꯣ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯝꯃꯤꯕ ꯅꯨꯄꯤꯁꯦ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯕꯖꯥꯠꯅꯤꯗꯀꯣ ꯃꯥꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣꯅ ꯊꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯧꯁꯦ ꯃꯥꯅꯤꯗꯅꯀꯣ ꯃꯥꯅ ꯈꯪꯕꯗꯩ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯤꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯖꯔꯛꯏꯕ ꯅꯠꯇ꯭ꯔꯥ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕ ꯂꯣꯏꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯁꯦ ꯃꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯥꯅ ꯑꯦꯕꯤꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯦ ꯁꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯃꯧꯁꯦ ꯃꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯒ ꯅꯝꯕꯔꯒ ꯍꯪꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯀꯥꯏ ꯂꯣꯏꯅ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯂꯣꯏꯅ ꯈꯪꯉꯕꯀꯣ ꯈꯪꯉꯀꯥꯟꯗ ꯃꯉꯣꯟꯗ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯦꯁꯦꯟꯖꯔꯗ ꯊꯥꯔꯛꯄꯖꯥꯠꯅꯤꯗ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯕ ꯋꯥꯍꯩ ꯃꯧ ꯅꯪꯅꯕꯨ ꯃꯤꯒꯤ ꯄꯥꯈꯪꯗꯨꯗ ꯂꯩꯅꯦꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯅꯪꯅ ꯊꯨꯒꯥꯏꯔꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯐꯠꯇꯕ ꯅꯪꯕꯨ ꯀꯔꯝ ꯍꯥꯏꯗꯤ ꯑꯊꯤꯕ ꯖꯒꯠꯀꯤ ꯑꯊꯤꯕ ꯋꯥꯍꯩ ꯉꯁꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯧ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯣ ꯑꯩꯅꯃꯛꯇꯤ ꯅꯣꯏꯗ ꯁꯨꯃꯥꯏꯅꯗꯤ ꯇꯧꯈꯤꯗꯕꯅꯤꯀꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯦ ꯍꯥꯏꯔꯤꯃꯈꯩ ꯑꯩꯁꯦ ꯄꯛꯑꯅꯤ ꯈꯣꯠꯂꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯄꯗꯨꯗꯀꯣ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥ ꯈꯥꯡꯉꯦ ꯑꯗꯩ ꯃꯥ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯥ ꯈꯪꯅꯔꯤꯕ ꯀꯣꯟꯅ ꯈꯪꯅꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯗ ꯃꯥ ꯎꯅꯔꯦ ꯍꯥꯏꯕꯀꯣ ꯎꯅꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯥꯏ ꯃꯥ ꯁꯨꯃꯥꯏꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯍꯥꯏꯔꯛꯑꯦ ꯃꯥꯗꯣ ꯑꯩꯉꯣꯟꯗꯁꯨ ꯃꯦꯁꯦꯁ ꯊꯥꯔꯛꯑꯝꯃꯤ ꯈꯣꯠꯂꯝꯃꯤ ꯍꯥꯏꯗꯤ ꯃꯧꯗꯨꯕꯨ ꯅꯪꯅ ꯄꯥꯝꯃꯤꯗꯨꯕꯨ ꯈꯣꯠꯂꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯈꯣꯠꯂꯤꯅꯣꯅꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯌꯥꯝ ꯀꯞꯄꯤ ꯍꯥꯏ ꯃꯧꯁꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯑꯣ ꯑꯩꯁꯦ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯛꯑꯦ ꯑꯩ ꯇꯁꯦꯡꯅꯗꯤ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯆꯩ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯖꯕꯗꯣꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯣ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯁꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯍꯜꯂꯦꯗꯀꯣꯅ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕꯀꯣ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯈꯤꯇꯪ ꯊꯠꯂꯒꯀꯣ ꯑꯩ ꯍꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯆꯦꯜꯂꯨꯕꯤ ꯋꯥ ꯂꯣꯏꯁꯟꯅꯈꯤꯕꯗꯣꯀꯣ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛꯇꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯑꯐꯕꯇ ꯈꯟꯗꯅ ꯃꯥꯅꯁꯨ ꯊꯥꯔꯛꯈꯤꯕꯅꯦꯕ ꯍꯥꯏꯔꯛꯈꯤꯕꯅꯦꯕ ꯃꯥꯅ ꯇꯁꯦꯡꯅ ꯅꯨꯄꯥꯗꯣ ꯂꯩꯒꯦꯅ ꯈꯜꯂꯤꯕꯀꯣ ꯂꯩꯒꯦ ꯈꯟꯖꯕꯒꯤ ꯑꯗꯨꯛ ꯈꯝꯍꯟꯖꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯕꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯣꯏꯍꯟꯕꯗꯣꯀꯣ ꯑꯗꯨꯅꯤ ꯁꯤꯁꯤꯅꯤ ꯑꯗꯩ ꯃꯣꯏꯕꯥꯅꯤꯗꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯗꯅ ꯈꯣꯠꯇꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯆꯦꯜꯂꯨꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯗ ꯏꯆꯦꯅ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯧꯁꯦ ꯃꯥꯁꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤꯒꯦꯅ ꯃꯥꯅ ꯃꯦꯁꯦꯁꯁꯦ ꯑꯗꯨꯝ ꯍꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯁꯦꯡꯗꯣꯔꯛꯑꯦ ꯍꯥꯏ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯈꯣꯠꯄꯗꯒꯤ ꯑꯩ ꯋꯥꯁꯦ ꯍꯥꯏꯈ꯭ꯔꯦ ꯑꯀꯟꯕ ꯋꯥꯗꯣ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯊꯧꯗꯣꯛ ꯀꯌꯥꯗꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦꯀꯣ ꯃꯧꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯅꯪ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗꯨꯗ ꯅꯪ ꯃꯥꯅ ꯊꯣꯛꯂꯛꯑꯣ ꯆꯦꯜꯂꯁꯦꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕ ꯀꯥꯟꯗ ꯅꯪ ꯆꯦꯜꯂꯝꯃꯗꯤ ꯅꯪ ꯌꯥꯝ ꯐꯗꯧꯅꯤ ꯈꯣꯠꯇꯧꯅꯤ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯐꯖꯅ ꯆꯝꯊꯣꯛꯑꯦ ꯍꯥꯏ ꯃꯥꯅꯁꯨꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯅꯪ ꯅꯁꯥ ꯉꯝꯗꯕꯗꯣ ꯈꯣꯠꯇꯕꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣꯀꯣ ꯆꯦꯜꯂꯨꯕ ꯅꯨꯄꯤꯗꯣ ꯃꯥꯁꯦ ꯅꯥꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯅꯪꯁꯦ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯕꯨ ꯈꯔ ꯐꯔꯕ ꯈꯣꯠꯂꯕ ꯀꯥꯏꯅ ꯍꯪꯅꯔꯒ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯑꯄꯦꯟ ꯄꯦꯟꯗꯀꯣ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯁꯥꯎꯅꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯑꯃꯅ ꯐꯅ ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯗꯤ ꯈꯪꯐꯝ ꯊꯣꯛꯏ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯣꯏꯕꯥꯅꯤꯁꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯩ ꯍꯥꯏ ꯑꯗ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯣꯏꯈ꯭ꯔꯦꯀꯣ ꯋꯥꯔꯤꯁꯦ ꯑꯗ ꯃꯣꯏꯕꯥꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯩꯈꯣꯏ ꯃꯥꯒ ꯅꯣꯡꯃ ꯃꯣꯏꯁꯦ ꯗꯣꯛꯇꯔꯗ ꯂꯩꯕꯗꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯖꯥꯠꯅꯤꯗ ꯑꯗ ꯑꯩꯈꯣꯏ ꯃꯥꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯕꯁꯦ ꯃꯃꯥꯗ ꯄꯤꯁꯜꯂꯝꯃꯕꯀꯣ ꯑꯗꯩ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯒ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯕꯦꯝꯃ ꯅꯪꯅ ꯌꯥꯝ ꯐꯩ ꯍꯥꯏ ꯅꯪꯁꯤ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯝ ꯐꯩ ꯍꯥꯏ ꯃꯥꯅ ꯋꯥꯔꯀꯥꯟꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯈꯣꯠꯄꯤ ꯍꯥꯏ ꯀꯥꯟ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯒ ꯊꯝꯈ꯭ꯔꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯧꯁꯦꯀꯣ ꯑꯩ ꯃꯧ ꯍꯥꯏꯖꯔꯛꯑꯒꯦ ꯅꯨꯄꯤꯁꯦ ꯑꯅꯤꯁꯨꯕꯅꯤꯅ ꯃꯧ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯈꯪꯅꯕ ꯂꯣꯟꯗ ꯍꯥꯏꯖꯔꯛꯄꯅꯦ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯣ ꯏꯃꯥ ꯅꯪꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯈꯜꯂꯒꯅꯤꯀꯣ ꯅꯪꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯣ ꯑꯩꯗꯤ ꯂꯩꯁꯥꯕꯤꯗꯤ ꯅꯠꯇꯦ ꯑꯩꯗꯤ ꯃꯧꯅꯤꯀꯣ ꯏꯃꯥ ꯍꯥꯏ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯃꯥꯁꯦ ꯑꯍꯤꯡꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯕ ꯌꯥꯗꯅ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯇꯥꯔꯒ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯣ ꯃꯥ ꯅꯤꯡꯁꯤꯡꯕ ꯑꯣ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯝꯗꯕꯤꯗ
ꯀꯔꯤꯒꯤꯅꯣ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯑꯩꯕꯨ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯃꯥꯕꯨ ꯊꯦꯡꯅꯍꯜꯂꯤꯁꯦ? ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ? ꯑꯩꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ, ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯥ ꯍꯥꯟꯅ ꯊꯦꯡꯅꯍꯟꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯃꯥ ꯑꯍꯤꯡꯁꯦ ꯈꯜꯂꯦ꯫ ꯃꯥꯅ ꯋꯥꯈꯜꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯝꯗ ꯑꯩ ꯀꯅꯥꯃꯠꯇꯗ ꯃꯤꯅꯝꯃꯣꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯅꯝꯕ ꯄꯥꯝꯗꯦꯅ ꯈꯟꯕꯗꯤ ꯃꯥꯅ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯃꯥꯁꯤꯗ ꯐꯣꯟ ꯇꯧꯋꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯒ, ꯏꯃꯥ ꯑꯩꯗꯤ ꯃꯧꯅꯦ, ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯤꯌꯦꯅ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏ꯫ ꯃꯃꯥꯁꯦ ꯑꯍꯥꯟꯕ ꯊꯥꯖꯗꯦ ꯍꯥꯏ, ꯍꯦ ꯐꯥꯒꯤꯒ ꯇꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯦ, ꯊꯥꯖꯗꯕꯗꯣ ꯃꯃꯥꯁꯨ꯫ ꯑꯗꯣ ꯃꯥꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏ, ꯏꯃꯥ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ, ꯑꯩꯗꯤ ꯃꯧꯅꯦ, ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯃꯥꯁꯤꯁꯨ ꯅꯨꯄꯥꯁꯤ ꯃꯃꯥꯁꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕꯗꯣꯀꯣ, ꯍꯥꯏꯗꯤ ꯃꯥꯁꯨ ꯃꯧ ꯑꯃꯕꯨ ꯀꯃꯥꯏꯅ ꯍꯦꯛꯇ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯟꯒꯅꯤ, ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤꯀꯣ, ꯆꯠꯅꯕꯤꯁꯦ ꯌꯥꯝꯅ ꯑꯃꯔꯣꯝꯗ ꯍꯣꯏ ꯀꯅꯥꯒꯨꯝꯕꯤ ꯈꯔꯒꯤꯗꯤ ꯊꯃꯣꯏ ꯀꯥꯏ, ꯑꯗꯨꯕꯨ ꯆꯠꯅꯕꯤꯁꯦ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯃꯥꯖꯁꯦ ꯉꯁꯤ ꯁꯃꯥꯖ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯅꯦꯕ, ꯆꯠꯅꯕꯤ ꯊꯨꯒꯥꯏꯕꯁꯨ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ? ꯑꯗꯩ ꯃꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯌꯥꯝ ꯁꯣꯟꯊꯕ ꯈꯟꯒꯅꯨ ꯈꯣꯠꯀꯅꯨ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤꯅꯤꯅ ꯍꯥꯏꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯁꯦ ꯊꯝꯅꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯈꯟꯐꯝ ꯈꯪꯗꯕ, ꯀꯃꯥꯏꯅꯁꯨ ꯈꯟꯐꯝ ꯈꯪꯒꯅꯤ ꯅꯠꯇ꯭ꯔꯥ? ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯤ ꯀꯅꯥꯃꯠꯇꯅꯁꯨ ꯑꯣꯏꯍꯟꯅꯤꯡꯕ ꯅꯠꯇꯦ꯫ ꯑꯗꯩ ꯁꯤꯗꯒꯤ ꯃꯃꯥꯁꯤꯅ ꯅꯣꯡꯉꯥꯜꯂꯒ ꯁꯨꯝ ꯄꯥꯝꯗꯕ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯊꯤꯌꯦ ꯑꯗꯨꯒꯤ ꯑꯗꯥꯏ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯧ ꯑꯃ ꯁꯥꯒꯩ ꯑꯃꯗ ꯇꯤꯜꯂꯨꯔꯕꯤ ꯑꯃꯕꯨ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯍꯣꯏ ꯐꯔꯦ, ꯃꯥꯁꯤꯅ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯁꯤꯁꯨ ꯑꯃꯨꯛꯁꯨ ꯍꯥꯟꯅ ꯑꯇꯣꯞꯄꯗ ꯆꯦꯜꯂꯨꯕꯤ ꯑꯃꯃꯨꯛ ꯆꯦꯜꯂꯨꯔꯦ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯧꯁꯦ ꯑꯃꯨꯛ ꯂꯧꯍꯧꯕꯗ ꯂꯩꯀꯥꯏ ꯁꯃꯥꯖꯅ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯒꯗꯕ, ꯀꯔꯤ ꯍꯥꯏꯅ ꯈꯟꯒꯗꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯃꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯡꯕꯪꯅꯔꯕ ꯍꯥꯏꯇꯥꯔꯦ, ꯈꯪꯕ꯭ꯔꯥ? ꯑꯗꯩ ꯀꯩꯅꯣꯁꯤꯅ ꯌꯥꯝꯅ ꯊꯦꯝꯕꯤ ꯍꯥꯏ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦꯀꯣ, ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯥꯏ, ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯨꯄꯤ ꯃꯧꯁꯤꯒ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯅꯨꯄꯥꯀꯣ, ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯒ ꯌꯥꯝꯅ ꯃꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯃꯥꯟꯅꯕꯁꯤꯅꯗꯤ ꯃꯃꯥꯗ ꯍꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯤꯁꯤꯕꯨ ꯅꯪ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤꯕꯨ? ꯃꯤ ꯃꯧꯅꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯗꯣꯔꯛꯑꯦ, ꯑꯁꯨꯛ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯔꯤꯁꯤꯗ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅ ꯐꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥꯅ ꯍꯥꯏꯕꯁꯤ ꯃꯃꯥꯁꯤꯅꯗꯤ ꯍꯣꯏꯅ ꯑꯗꯨꯝ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯑꯦ ꯍꯥꯏꯕꯀꯣ꯫ ꯑꯗ ꯁꯤꯗ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦꯀꯣ, ꯃꯅꯝꯃꯁꯤꯡꯁꯤꯅ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯣꯏꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯃꯊꯟꯇꯅꯤꯅ ꯆꯣꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯤꯗ ꯈꯟꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯨꯄꯤ ꯃꯧꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯐꯣꯟ ꯇꯧꯔꯒ ꯍꯥꯏ ꯅꯪ ꯁꯨꯃꯥꯏꯅ ꯅꯪꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯔꯦ, ꯑꯗꯨꯕꯨ ꯅꯪꯅ ꯈꯣꯡꯐꯝꯗꯣ ꯈꯇꯪ ꯍꯟꯗꯣꯛꯄꯤꯌꯨ, ꯁꯤꯗꯤ ꯌꯥꯔꯣꯏ, ꯂꯣꯏꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯍꯥꯟꯅꯁꯨ ꯅꯨꯄꯤ ꯆꯦꯜꯂꯨꯕꯤ ꯑꯃꯃꯨꯛ ꯆꯦꯟꯖꯜꯂꯛꯑꯦ, ꯍꯧꯖꯤꯛꯅ ꯅꯪ ꯑꯃꯨꯛ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯔꯅꯤ, ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯟꯕꯤꯌꯨꯅ ꯍꯥꯏ꯫ ꯑꯗ ꯃꯥꯁꯨ ꯈꯨꯝꯃꯦ ꯍꯥꯏ, ꯍꯣꯏ ꯏꯆꯦ ꯑꯩ ꯍꯥꯏꯒꯦ, ꯑꯩ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯀꯦꯅ ꯃꯥ ꯍꯥꯏ꯫ ꯑꯗꯣ ꯃꯥ ꯌꯥꯝ ꯀꯞꯈꯤ ꯍꯥꯏ, ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯥꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕꯤꯕ, ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯊꯣꯛꯂꯛꯑꯒ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯃꯧ ꯑꯣꯏꯔꯝꯕꯅꯤꯅ ꯁꯤꯁꯨ ꯀꯥꯏꯅꯕ ꯇꯥꯔꯦꯅ ꯃꯥꯅꯁꯨ ꯈꯟꯖꯕꯗꯣꯀꯣ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯌꯦ꯫ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕꯀꯣ, ꯄꯥꯎꯁꯦ ꯑꯗꯨꯝ ꯇꯝꯃꯦ, ꯆꯦ ꯍꯣꯏ ꯀꯩ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏ ꯈꯣꯠꯂꯣ ꯍꯥꯏ꯫ ꯅꯨꯄꯥꯁꯤꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯀꯥꯏ, ꯅꯨꯡꯁꯤꯅꯕ ꯀꯧꯕꯅꯤꯅꯀꯣ, ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩ ꯅꯪ ꯈꯛꯇꯪ ꯑꯗꯨꯝ ꯅꯨꯡꯁꯤ, ꯑꯩ ꯄꯨꯟꯁꯤꯁꯦ ꯀꯩꯁꯨꯝ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯗꯨꯅ꯫ ꯅꯪ ꯊꯃꯣꯏꯁꯨ ꯁꯦꯡꯉꯤ, ꯑꯗꯩ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯕꯅꯤꯅ ꯑꯩ ꯅꯪ ꯑꯗꯨꯝ ꯂꯧꯔꯒꯦ ꯈꯣꯠꯂꯦꯅ ꯍꯥꯏꯗꯤ ꯈꯜꯂꯝꯒꯅꯦꯕ, ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯃ ꯀꯩ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ? ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯃ ꯀꯩ ꯑꯃ ꯌꯥꯎꯔꯗꯤ ꯅꯨꯄꯥ ꯇꯁꯦꯡꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯕ ꯂꯩꯔꯁꯨ ꯃꯤꯒꯤ ꯃꯆꯥꯗꯨꯃ ꯃꯥꯒꯤ ꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯆꯥ ꯑꯃ ꯌꯣꯛꯄꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯌꯣꯛꯅꯤꯡꯗꯦꯗꯅ, ꯁꯦꯡꯅ ꯍꯥꯏꯔꯒꯀꯣ꯫ ꯑꯗꯨꯅ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯌꯥꯎꯕ ꯅꯠꯇꯕꯅꯤ나 ꯃꯥ ꯇꯁꯦꯡꯅ ꯂꯧꯒꯦ ꯈꯟꯖꯔꯝꯒꯅꯦꯕꯀꯣ, ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯅꯤꯅ ꯑꯩ ꯅꯪ ꯂꯧꯒꯦ ꯈꯣꯠꯀꯦꯅ ꯐꯖꯅ ꯍꯥꯏ꯫ ꯑꯗ ꯎꯅꯁꯦꯅ ꯅꯨꯄꯥꯁꯦ ꯂꯥꯛꯄꯖꯥꯠꯅꯤꯗ꯫ ꯑꯗ ꯃꯥꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯊꯣꯛꯑꯦ꯫ ꯅꯨꯡꯉꯥꯏꯇ ꯊꯣꯛꯑꯒ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯅ ꯆꯥꯕ ꯍꯥꯏꯇꯥꯔꯦ, ꯃꯥꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯌꯥꯝ ꯆꯥꯖꯩ ꯍꯥꯏꯕꯀꯣ꯫ ꯑꯗ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇꯒ ꯂꯩꯔꯒ ꯄꯨꯊꯣꯔꯛꯄꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ, ꯃꯥꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ, ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯑꯃ ꯐꯪꯖꯕꯗꯣ, ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯅ ꯄꯥꯝꯃꯤꯁꯦ ꯁꯅꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ, ꯂꯨꯄꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ, ꯁꯦꯜ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ? ꯅꯨꯡꯁꯤꯕꯁꯤꯁꯨ ꯄꯥꯝꯖꯩꯑꯕ꯫ ꯍꯥꯟꯅ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯕ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯀꯩꯁꯨ ꯌꯥꯝ ꯋꯥꯠꯍꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤꯗꯣ ꯎꯠꯄꯤꯔꯛꯇꯕꯗꯣꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠꯇꯣ ꯈꯪꯕꯤꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯏꯗꯤ ꯂꯥꯛꯄꯗꯒ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔꯒ ꯂꯩꯕꯤꯔꯛꯄꯗꯨꯗ ꯑꯩ ꯅꯪꯁꯤꯕꯨ ꯅꯨꯡꯁꯤꯅ ꯀꯥꯏꯅꯔꯗꯣꯏꯔꯥ ꯀꯥꯏꯅꯒ ꯃꯥꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯖꯩ ꯍꯥꯏ꯫ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯩ ꯃꯥꯁꯦ ꯑꯗꯨꯝ
haire wari sanabam thopa khradi sanare nupasina ai nangidamakta adum lepke ai nangbu nungsi haire sini ngasigi wari se nungsibagi mayai se yamna kalliko di aduki matik nungsiba haiba tare aduga sida sum asaubana mayamda kitang message biningba haitari koi asaubana manghanbado ngasai masu kogi nupi amado ko thungnajaramba yaeba haidi asaubaduna mangoinaraga ko saunagibani kitang phathaba ama kitang handanaba ama lermadi masu thungnagiba yai masu nungsi maichak adum khangamgani natra aduki matik nungaite do hꯧꯖꯤꯛꯁꯨ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯒꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯌꯨꯝꯗꯤ ꯄꯥꯟꯗ꯭ꯔꯤꯕꯀꯣ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯗꯣ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤꯅ ꯊꯨꯡꯅꯕ ꯑꯣꯏꯕꯤꯌꯨ ꯁꯥꯎꯅꯗꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯈꯤꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯀꯣ ꯁꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕꯤꯒꯅꯨ ꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯏꯟꯈꯠꯂꯛꯄꯅꯦ ꯃꯣꯏꯗꯤ ꯏꯟꯈꯠꯂꯛꯄꯅꯦ ꯇꯁꯦꯡꯅ ꯑꯗꯨꯅ ꯃꯣꯏꯅ ꯂꯥꯡꯖꯕꯗꯨꯗꯀꯣ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯑꯃꯅ ꯃꯆꯜ ꯑꯃꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯕꯤꯒꯅꯨ ꯃꯣꯏꯕꯨ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯒꯅꯣꯕ ꯃꯣꯏꯅ ꯁꯣꯏꯔꯒ ꯍꯥꯏꯗꯤ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯁꯣꯏꯔꯨꯔꯒ ꯁꯣꯏꯔꯨꯕ ꯃꯤ ꯍꯥꯏꯕꯁꯤꯃꯛꯇꯨ ꯄꯥꯝꯕꯤꯗꯦ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯀꯌꯥ ꯑꯃ ꯅꯪꯉꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯅꯆꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕꯇ ꯈꯪꯗ꯭ꯔꯁꯨ ꯏꯊꯛ ꯊꯣꯡꯕ ꯏꯕꯨꯡ ꯃꯌꯥꯝꯁꯤꯅ ꯈꯪꯕꯤꯔꯒ ꯑꯗꯒꯤ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯁꯤꯡꯁꯨ ꯅꯣꯏꯁꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯧꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯔꯅꯦꯅ ꯄꯨꯔꯒ ꯂꯥꯛꯄꯤꯔꯒ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯃꯨꯛ ꯌꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯦꯅ ꯅꯦꯔꯦꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ